Amarondana Koki theory sing that Tongsinduna might a namtana Bohonarabra Hibigi sing never let a pump. Kanglai Paki Mayagi editorial Mamma Tamsari. English Singaniga Kungo home the game, whom the Hona Manipura took liba Lala Sikarana, Horakano, Karimaram Gidamakano Habido, Barat Lengana, Mamutana Kanglam Gani and Kali. Aduba Lala si Horakiki Maram Kanglava say any Helaglava power that Lushindana Manipur Miambu, Laknaduna Tambiri Basi, Karimaram Gino Habu Ama Sontorakli. Wanga Siki Pakom. Ngasi pawba barat lengana kumduna tumina laithuklibasi kumdana tumina laithuklibasi yamna lali sayani hena lal sa tharaklibasi gi maram ko kitiru singda barat lengana tongsilaga thawoina maitei community asinam thana bo khona rabra haibi singna ba maitei community da pholi masigi maram haibu pu lal kana sa tharinge matam illegal immigrant ko kitiru singna manipur gi tampak ka taina bisingi mapung kya da makoi gi bunker saduna tampak ki maitei singi mathakta drone bomb na singba sejinaduna atat akham laitana nongwai kapsinduna landarak mishi mina sauna thugali khangna Manipur thazilakhiba barat ki lanmi singna khut hanba tawduna koki theory singbu free thadokuna tamki koki theory singa subu lakshin ki amadi loishin gi hairabdi Manipur thazilakhiba Indian security force singa duna yamna laina pangthokpa ngamgani adubu pangthokpam thokpa mathau du pangthoktana koki theory singbu free thaduna thamkhiba sina makoibu barat lengangna proxy war sathanaba Tasing Sagut Abra Habi Singnaba si Porak Maramudi. Masigi Mataka suspension of Operation Shu Shatnaribu Kuki, Laholup Singna, Sugi ground will form to wide Makoigi, designated came the gear, Kulai Laktokuna, Maitay Misam Singi Mataka Landarak to Mihat Mipun, Satari Hyper Kanglasu, Barat Langana to Mina Laitokuntawi. Laitopugum tawi, Machina Loidri, Koki theory sing Manipur gingang kai Manung Maktada, Bapar zone ama the red zone, Tambaki Tabak Satrakamatamnasu, Barat Langana Kariguma Makal Gitaba Amata Lakotana to Mina Laitokli, Machina Maram Uduna, Manipur Miam the Masagi Maram Damda, Maning Tamna Hivedi, pre movement of Bungamzadri, Manipur Miam open Jilamada Pajanu Tambagas Mana Tamiri, Oiriba people machine attack with the Koki theory sing now, Towning Ba. Ain kai ba thabak torako matamna mapangal kallaba barat langana tumina laithokliba sikari gi no haibsini masigi matakta manipura thokliba lala sahi ani helaglaba phawba barat ki prime minister Narendra Modi na manipura laktuna lala solution na bokona begi muhutta delhi dagi phawbo supnatagi wahi amata phawwa haibidana laisli masigi maram na kari gi no kari gi damakta manipur miyam barat ki citizen ama oina khanbidribano haibigi wahang adusu prime minister gi mafam da hauji hanglibani ado bahang libu wahang asigi pakum sung pi dan haujik su PM Modi to mina laidi adunadi punama asina taklibadi Manipur miyam warning laga wazau shining laga sijau haibarom da barat langana laithokle haibasini maru oina Manipur ningtam lalhog lup kaya ama laidi bakoi sing pandamdi Manipur gi mangkhraba ningtam ba du hanjan han ba hona ba sigi damakta barat lenga ki matakta ningtam lalhog hawbani maduna barat lengana Manipur gi ningtam lalhog lup singasi bapung phana mothaningi adumakna ningtam lalhog lup singasi mothatri phawba koki theory sing tong sinduna proxy war sathaduna Manipur miyam loinai dana wahan silabra haibasi singnaba phorokoni masidana tana Bharat Samvidhan gi article 19 amasum 21 gi matungina free movement of haibasi yahangadabani haibale adubu masibu phongna singnaduna koki theory sina buffer zone ama the red zone thamjinba matamnasu Bharat lengana tumina laisili inner Manipur parliamentary constituency gi MPP mol masamang na masagi constituency Bisnupur district ki Ithai Bazar phawbu satuna mafam adugi hauju oiriba phibam hakthengna yengjagi haiba phawba Indian security force sangba yabagi ayaba pikhidi madunadi Manipur si barat ki asengba loilam haibadu oirabra haibadi haibasi Manipur miyam da pholi loinana koki terrorist sing da barat langana tongsilaga Manipur thokliba lal sungloi loisindana Manipur miyam na tapna kangsi siana ba silabra haibagi singnaba masu pholi maram aduna punama si yenglaga Manipur miyam amadi miyang gi mihut oiribe MLA sing amat oina punsinduna Manipur thokliba lal solutionana bokona pam thokpo thaudang adu lawpham thoi haidi amarom nana akom lup kang lipaki kunga mangarak suba kumon thoram pangtokri losing basing amat oina punsinduna lamdam masi mahoksagi saktam da hanjilang na bokona pinasi sanjit Miyang gilusing basing amat oy ba wakalon na tabag tawmin na doon lamdam masi mahoksagi saktam da hanjilang na bakon amina si hayna akom lup kang lipaki president Soraisam sanjana pungtokri wapam masi ngarang Imphal West ki manung sana laiba naurem tong laisram kulem lai kai community hall pangtokiba akom lup sapong kibagi kunga mangarak suba kumon thoronga mari lainana phongdokibani thauram madura kangla imaluk ki president RK Sanahanbi kangla mai ki president ima direct laima madi akom lup kanglai paki hani ki president KSS Somrendron akhana ba mithung sing oina saruyaki
ए संजना मखाताना फोंदोखिबदा सयेनी हेना मणिपुर थोकलिबे इरांग असिदा मियोय क्यागी युंग कई मई साखिबग लोइना लाइफम लैतबदगी मियोय क्या मन रिलीफ कैम्प संजफम लौदुना लैरि फिबम मसिदा मियांगी मिहुत ओइना थागतखिबा लुसिंगबसिंगना फमुनबगी मुहूर्ता अमत ओइना इरांग असि लोसिनना बहनाबियो अकोम लुप कंगलैपा असि इंग्लिश सिंगनिगा अमदा मणिपुर गी ngangkhai singnarakhibadu thengnaduna iramdamgi ngangkhai ngaknaba semkiba lup amani lob asina saphonglakpadagi ngasi phawbada lamdam asida thoklibi issue singda miyang loinana saruk yaduna lakli makha tana su iramdamgi ngangkhai amadi manipur miyamna singnarakpa khudingda akom lup kanglaipakna hanba leitana thengnakhigane akhi amaramdana singningkhairakpadagi imphal jiri bam lambi phawnadri pot pusilaknaba atopa lambi thiri नोंजू था खुदिंगी सिंगनिंखाइदुना लंबी हेक्ता फाउनबा यादबा मदि मरम अमा नत्रगना अमादगी हेक्ता फाउनबा यादबना इम्फाल दिमापुर लंबीदा लाकपा गरी सिंग पंदनबा अतोपा लंबी अनि लेंगाना थिदोपा लोइरि अमरोमदना हंदकी सहीदा हाना लंबी निंखाइदुना लाकिबि इम्फाल जिरिबम लंबीदा अमुकसु सिंगनिंखाइबदगी लंबी फाउनबा याखिद्रि नेशनल हाईवे 102 सु ओइरिबा इम्फाल दिमापुर लंबीगी नागालैंड की फेसमादा लंबी तखिबगी थौदोगदुना मरम ओइरगा इम्फाल तमना पोचै पुरकपा गारी सिंग यौसलकपा यादना लैदिबसि पुसलकनबगीदमा अतोपा लंबी अनि थिदोकले हाइना मणिपुर लैंगाकी वर्क्स डिपार्टमेंट की प्रिंसिपल सेक्रेटरी ना AK सिन्हा फोंदोरखली प्रिंसिपल सेक्रेटरी ने खुयेक पीदना प्रेस थादोरक पसियोलमन हाय हौजी एक्सेलनी की गाड़ी सिंग दिमापुर कुहिमा सखाबामा किदिमा माओ मुसुम मराम फरोल की इम्फाल लाकली अदोमनम अचौबा पोट पुबा ट्रक सिंग दी हाइरिबा लंबी असिदा लाकपा यादबना एक्सेल अहुंगी गाड़ी सिंग टोन कुनगा मंगा की अरुमा पुरकपा सिंग इम्फाल तमना लाकपा यानाबा अतोपा लंबी अनि थौरांग तौरी हाइदि लंबी सिंग अदुदी दिमापुरदगी जरनापानी जालुकी पेरेन माराम इम्फाल लाकपा किलोमीटर सनीगा मौद्रागुम लुसांग लंबी असिगा अतोपा अमना दिमापुरदगी कोहिमा सखाबामा जेसमी उरखुलम इम्फाल लाकपा किलोमीटर सहूंगा हुमद्रागनी थुई सांगबा लंबी असिने हरि अमरमदना सरिसत की बिजापुर मौसिंग फुमलंबा आईदी पोखाइरकपदी खुंजा अरुबा फिबम सोकली सरिसत की बिजापुर डिस्ट्रिक्ट मौसिंग फुमलंबा प्रेशर इम्प्रोवाइज एक्सप्लोसिव डिवाइस आईडी पोखाइरकपदी खुंजा अरुबा फिबम सोकले हाइना पुलिस फोंदोखरे पुलिस ऑफिसर अमना फोंदोकपगी मतुंगिना सोकलब खुंजा दुगी ममिंग बिशाल गोते हेमला खौई बिजापुर डिस्ट्रिक्ट की मादेत पुलिस स्टेशन की मनुंगसना लैबा मोलागुदा खुंदगिनी मागना हाकी हेमला ngarang numidang waira manak nakpada leiba umang amada sengum hek pasatpada soiduna netlobadagi IED edu pokhairakibani pokhaibaduda hemla makhong amasum mamaida aruba phiumna soki haina phungtuladuna official sinduna ki ahanbada mahak primary amada pukhalaba matung Bijapur district hospital refer tawkhre Orisia the singing Kaibi Tagdokta Home City, Akan Mamona Nong Subadi, Orisia gi, Council District Toki singing Kaibi Tagdoma, the Yam Drabadami Home Syriana, Police na Pungdokri, Police Officer Lamana Pungdok Gimatung singing Kaibi Tagdo Durang, Council District Zoda Police Station Manung and Laiba, Vizakundi, Dalpa Har Manaka Toki Benari, Tagdo confirm Taroduna Deputy Inspector General of Police, Western Range. Bridges Kumar Ryan Haki Sing Kaibi Taudo Toki Bama Pamaduging a Sinualamda Pung Anita, the Ashibak Ama Pangla Matung, Ngarang Ayu Ashibak Ani Makatana Pangam Kibani China, Paus Namakatari Amaram. The Tuam is stating another BJP presidents in country, Legislator Hemanta Kumar Khandewal Bharatiya Janata Party BJP Madhya Pradesh Unity another president Khalihina BJP Tokri, Betul Kansesti MLA. Khandewal bo anova state BJP ge anova president khanbegi wafam sing bapal laiba party headquarter pangthokpa thoram da union minister Khamrendra Pratap na phongdokki bene haidi tadana sungna miyam na thamjaram gi hauji koina di miyam paus matang sa lusinjarage mas makata banaw babden miyam punanga minasi